ꯍꯜꯂꯣ. ꯅꯪ ꯀꯩꯔꯥꯎ ꯃꯥꯛꯇꯤꯡꯗꯒꯤ ꯀꯨꯇꯨꯕ ꯃꯤꯅꯔ ꯍꯥꯏꯁꯦ ꯅꯪ ꯂꯥꯕ? ꯃꯥꯅꯤ ꯁꯥꯔ. ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯕ ꯄꯥꯡꯒꯟ? ꯍꯣꯏ. ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯄꯤ ꯏꯅꯥꯎꯕꯤꯅ ꯐꯦꯛ ꯑꯦꯀꯥꯎꯟ ꯍꯥꯡꯖꯤꯜꯂꯒ ꯑꯩꯅ ꯉꯔꯥꯡ ꯄꯤꯗꯨ ꯁꯥꯔ ꯑꯩ ꯄꯥꯡꯒꯟ ꯍꯥꯏꯕꯅꯦ ꯑꯩꯅ ꯁꯣꯔꯠ ꯐꯣꯝꯗ. ꯍꯣꯏ ꯅꯪ ꯑꯗꯨ ꯁꯥꯔ ꯍꯥꯏꯒꯦꯔꯣ ꯂꯤꯂꯤꯡꯅꯁꯨ ꯍꯥꯏꯔꯣꯏꯗ꯭ꯔꯣ? ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯛꯑꯝꯃꯦ. ꯀꯅꯥꯅ? ꯑꯗꯨ ꯂꯤꯂꯤꯟ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔ ꯂꯤꯂꯤꯟꯅꯁꯨ ꯁꯥꯔꯗ ꯏꯅꯥꯎꯕꯤ ꯅꯪꯒꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯨꯃꯥꯏꯅ ꯁꯥꯔꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯌꯦ ꯅꯪꯅ ꯅꯪꯒꯤ ꯄꯣꯠꯁꯤ ꯂꯥꯜꯂꯤ ꯅꯪꯅ ꯏꯁꯄꯦꯂꯤꯡꯁꯨ ꯂꯥꯜꯂꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯨ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅꯦ ꯑꯩꯅ ꯅꯪ ꯃꯁꯛ ꯈꯪꯗꯅ ꯍꯥꯏꯔꯛꯏꯅꯦ. ꯑꯗꯨꯅ ꯁꯥꯔꯗ ꯑꯝꯇ ꯀꯣꯜ ꯇꯧ. ꯅꯠꯇꯤꯌꯦ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯄꯤ ꯏꯅꯥꯎꯕꯤꯅ ꯍꯥꯡꯉꯦ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯅ ꯊꯕꯛ ꯑꯃꯈꯛꯀꯤ ꯁꯣꯝꯗ ꯑꯩꯈꯣꯏ NGO ꯑꯃꯈꯛꯀꯤꯗ ꯃꯤ ꯊꯕꯛ ꯑꯃꯈꯛꯇꯪ ꯄꯤꯕꯤꯒꯦ ꯏꯃꯨꯡ ꯑꯝꯇ ꯑꯣꯏꯔꯁꯨ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯀꯨꯛ ꯅꯨꯄꯤ ꯑꯃꯒ ꯑꯦꯝꯕꯨꯂꯦꯟꯁ ꯗ꯭ꯔꯥꯏꯚꯔ ꯑꯃꯒ ꯀꯧꯕꯅꯤ. ꯉꯁꯤ ꯃꯤꯁꯨ ꯂꯥꯛꯅꯔꯦ, ꯋꯥꯔꯤ ꯁꯥꯟꯅꯔꯦ. ꯁꯤꯗ ꯃꯦꯟꯃꯥꯅ ꯃꯤꯇꯥ ꯇꯥꯗꯅ ꯅꯪꯅ ꯃꯤꯉꯣꯟꯗ ꯂꯨꯄꯥ 500ꯒꯤ ꯔꯤꯆꯥꯔꯖ ꯀꯥꯞꯄꯛꯎ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ, ꯗꯦꯟ ꯊꯕꯛ ꯆꯪꯕ ꯃꯇꯝꯗ 2,000ꯒꯤ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯔꯦ ꯑꯔꯥꯝꯕꯥꯏ ꯔꯣꯕꯤꯟꯒꯤ ꯊꯕꯛꯅꯤ ꯀꯥꯏꯅ ꯅꯪꯅ ꯑꯩ ꯏꯖꯠ ꯃꯥꯡꯅꯕ, ꯅꯪꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯏꯖꯠ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯤ ꯑꯣꯏꯅ ꯂꯧꯕ꯭ꯔꯥ ꯎꯕ꯭ꯔꯥꯕ? ꯑꯗꯨ ꯁꯥꯔ ꯑꯩꯒꯤ ꯐꯣꯟ ꯌꯥꯗꯕꯒ ꯁꯥꯔ ꯑꯗꯨ ꯁꯣꯏꯈꯤꯕꯅꯦꯕ. ꯑꯗꯨꯗ ꯐꯣꯟ ꯌꯥꯗꯕꯩ ꯁꯣꯏꯔꯤꯔꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯇꯧꯔꯤꯗꯣ? ꯂꯨꯄꯥ 50-100ꯇꯪꯒꯤ ꯆꯨꯝꯅꯒꯤ ꯔꯤꯆꯥꯔꯖ ꯍꯌꯦꯡ ꯃꯥ ꯊꯕꯛ ꯆꯪꯉꯀꯥꯟꯗ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯣꯏꯔꯀꯥꯟꯗ ꯑꯩꯒꯤ 50 ꯑꯩꯅ ꯁꯥꯔꯒꯤ ꯂꯥꯏꯟ ꯁꯝꯕꯤꯕꯒꯤꯗꯤ ꯅꯪꯅ ꯑꯩꯒ ꯑꯗꯨꯇꯪ ꯈꯪꯅꯕꯁꯨ ꯅꯠꯇꯦ, ꯍꯥꯞꯄꯤꯌꯣꯅ ꯅꯪ ꯍꯥꯏꯕꯅꯦꯕ. ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ. ꯍꯧꯖꯤꯛ ꯅꯪ ꯀꯣꯏꯊꯤ ꯊꯤꯕꯩ ꯋꯥꯅꯤ ꯑꯩꯅꯀꯣ. ꯍꯣꯏ ꯁꯥꯔ. ꯑꯗꯨ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯅꯪ ꯑꯗꯨꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥꯝ ꯆꯥꯎꯏ ꯅꯪ ꯄꯨꯂꯤꯁꯇ? ꯑꯗꯨ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒꯗꯤ ꯅꯪ ꯁꯥꯏꯕꯔꯗ ꯀꯩꯗ ꯅꯪ ꯍꯧꯖꯤꯛ ꯅꯃꯤꯡꯁꯨ ꯈꯪꯉꯦ, ꯅꯁꯛꯁꯨ ꯈꯪꯉꯦ, ꯂꯩꯀꯥꯏꯁꯨ ꯈꯪꯉꯦ, ꯂꯝꯁꯨ ꯈꯪꯉꯦ, ꯅꯣꯏ ꯄꯥꯡꯒꯟꯒꯤ ꯂꯤꯗꯔꯁꯤꯡꯗꯁꯨ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯣ. ꯑꯗꯨ ꯅꯪ ꯁꯤ ꯖꯦꯜꯗ ꯂꯩꯕ ꯌꯥꯕ ꯄꯣꯠꯅꯤ, ꯐꯥꯏꯟ ꯌꯥꯝ ꯆꯥꯎꯏ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ? ꯁꯤꯅ ꯀꯥꯡꯂꯨꯞꯀꯤ ꯏꯚꯟ ꯁꯤꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯐꯥꯎꯕ ꯊꯣꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥꯕ? ꯍꯥꯏꯕꯗꯤ ꯅꯪꯅ ꯄꯥꯡꯒꯟ ꯑꯃ ꯑꯣꯏꯁꯜꯂꯦ, ꯑꯩꯅ ꯃꯩꯇꯩꯅꯤ, ꯍꯧꯖꯤꯛ ꯕꯔꯅꯤꯡ ꯏꯁꯨꯗ ꯂꯩꯔꯤꯕꯅꯤ ꯂꯩꯕꯥꯛꯁꯤꯀꯣ. ꯑꯦꯅꯤ ꯀꯩꯅꯣꯝ ꯅꯠꯇ꯭ꯔ ꯀꯩꯅꯣꯝꯗ ꯀꯩꯅꯣꯝ ꯍꯦꯛꯇ ꯊꯣꯔꯛꯄ ꯌꯥꯕ ꯃꯑꯣꯡꯗ. ꯍꯣꯏ ꯍꯣꯏ ꯁꯥꯔ. ꯁꯤꯅ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯜꯂꯛꯄ ꯌꯥꯏꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥꯕ? ꯑꯗꯨ ꯑꯩ ꯚꯥꯞ ꯇꯥꯍꯧꯗ꯭ꯔꯦ ꯁꯥꯔ. ꯑꯗꯨꯅꯅꯤ ꯀꯩꯅꯣ ꯑꯩ ꯇꯧꯋꯣ, ꯁꯥꯔꯒꯤ ꯆꯨꯝꯅꯒꯤ ꯅꯪ ꯅꯊꯛꯇ ꯀꯣ ꯑꯩ ꯄꯨꯂꯤꯁꯇ ꯀꯩꯗ ꯑꯗꯨ ꯑꯗꯥ ꯇꯧꯔꯣꯏ ꯑꯩꯅ ꯍꯥꯏꯁꯤ ꯌꯥ ꯇꯥꯔꯒꯗꯤ. ꯑꯗꯨ ꯅꯪꯅ ꯆꯦꯟꯗꯅ ꯂꯝ ꯍꯦꯜꯂꯒꯗꯤ ꯑꯩ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤ. ꯅꯪ ꯈꯪꯁꯨ ꯈꯪꯉꯕꯅꯤꯅ ꯐꯥꯕꯁꯨ ꯀꯝꯄꯜꯁꯔꯤ ꯐꯥꯒꯅꯤ. ꯍꯌꯦꯡ ꯅꯪ ꯂꯥꯛꯑꯣ ꯑꯩꯒꯤꯗ ꯐꯖꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯐꯖꯅ ꯁꯦꯡꯗꯣꯛꯑꯒ ꯂꯣꯏꯁꯤꯟꯅꯁꯤ. ꯑꯩ ꯅꯉꯣꯟꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯣꯏ ꯀꯣ. ꯑꯩ ꯅꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ, ꯃꯣꯏꯅ ꯐꯨꯁꯦ ꯍꯥꯏ. ꯑꯩꯅ ꯐꯨꯔꯣꯏ, ꯀꯩꯗꯧꯕꯩ ꯐꯨꯗꯣꯏꯅꯣ, ꯁꯦꯡꯗꯣꯛꯍꯟꯁꯤ ꯐꯖꯅ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ. ꯅꯪ ꯐꯖꯅ ꯂꯥꯛꯑꯣ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 11 ꯁꯦꯛꯃꯥꯏꯗ ꯑꯩꯒꯤ ꯌꯨꯝꯗ ꯌꯧꯔꯣ ꯀꯣ. ꯁꯤꯗ ꯅꯪ ꯐꯖꯅ ꯌꯥꯗ꯭ꯔꯒꯗꯤ ꯅꯪ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯂꯥꯛꯄ ꯅꯠꯇꯅ ꯑꯇꯩ ꯂꯩꯇꯦ. ꯑꯩꯁꯤ ꯁꯥꯔ ꯀꯤꯗꯅꯤ ꯅꯪ ꯅꯥꯗꯅ ꯀꯤꯗꯅꯤ ꯁꯥꯔ ꯑꯩ ꯇꯨꯡꯗ ꯅꯥꯕ ꯌꯣꯜꯂꯒ ꯅꯥꯗꯕ ꯆꯨꯝꯅꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ. ꯁꯣꯝꯗ ꯆꯥꯟꯗꯤꯒꯔꯗꯒꯤ ꯅꯪꯅ ꯉꯔꯥꯡ. ꯑꯩ ꯍꯥꯏꯒꯦ. ꯍꯣꯏ ꯁꯥꯔ. ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩ ꯌꯣꯜꯂꯤꯕꯗꯨꯒ ꯅꯪ ꯀꯤꯗꯅꯤ ꯅꯥꯕ ꯅꯥꯗꯕ ꯀꯩ ꯗꯔꯀꯥꯔ ꯑꯣꯏꯒꯦ? ꯅꯪ ꯍꯌꯦꯡ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯔꯥ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ. ꯁꯦꯡꯅ ꯍꯥꯏꯔꯛꯑꯣꯅꯦ. ꯑꯩ ꯂꯥꯛꯆꯒꯦ ꯁꯥꯔ. ꯂꯥꯛꯑꯣ ꯄꯨꯡ ꯂꯥꯛꯆꯒꯦ ꯁꯥꯔ. 11ꯗ ꯁꯣꯏꯗꯅ ꯌꯧꯔꯛꯑꯣ ꯀꯣ. ꯅꯪꯒꯤꯁꯦ ꯑꯟꯅꯣꯟ ꯕ꯭ꯂꯣꯛ ꯂꯩ. ꯑꯟꯅꯣꯟ ꯕ꯭ꯂꯣꯛ ꯊꯝꯒꯅꯣ. ꯅꯪ ꯐꯣꯟꯁꯤ ꯐꯖꯅ ꯍꯥꯡꯗꯣꯛꯑꯣ, ꯐꯖꯅ ꯀꯣꯜ ꯇꯧꯕ ꯌꯥꯍꯜꯂꯣ. ꯑꯩꯅ ꯍꯥꯏꯁꯦ ꯃꯤꯔꯣꯟꯅꯤ, ꯌꯥꯝ ꯐꯖꯅ ꯀꯣ ꯃꯤ ꯑꯃ ꯑꯣꯏꯅ ꯉꯥꯡꯉꯤꯅꯤ ꯍꯥꯏꯔꯤꯅꯤ. ꯍꯌꯦꯡ ꯅꯪ ꯄꯨꯡ 11ꯗ ꯑꯩꯒꯤ ꯌꯨꯝꯗ ꯐꯖꯅ ꯂꯥꯛꯑꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯁꯤ ꯀꯣ. ꯅꯪ ꯏꯃꯨꯡꯒꯤ ꯀꯅꯥꯅꯣꯝꯒ ꯑꯗꯨꯝ ꯂꯥꯛꯑꯣ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩ ꯅꯉꯣꯟꯗ ꯄꯨ ꯆꯩ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ. ꯅꯪꯅ ꯂꯥꯜꯂꯨꯔꯤꯗꯨꯒꯤ ꯐꯖꯅ ꯁꯦꯡꯗꯣꯛꯁꯤ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯟꯁꯤ ꯋꯥꯔꯤꯁꯤ ꯀꯣ. ꯍꯣꯏ. ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯑꯣꯀꯣ ꯍꯌꯦꯡ ꯁꯟꯗꯦꯁꯤ ꯄꯨꯡ 11ꯗ. ꯍꯣꯏ ꯂꯥꯛꯀꯦ ꯁꯥꯔ. ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯑꯩꯒꯤ ꯃꯤꯡ ꯍꯪꯉꯣ, ꯑꯗꯨꯝ ꯆꯪꯉꯣ, ꯑꯗꯨꯒ ꯌꯥꯔꯦꯀꯣ. ꯍꯣꯏ ꯁꯥꯔ.